ꯊꯝꯖꯔꯤ ISTV Manipuri ꯄꯥꯎꯃꯤꯌꯦꯡ ꯇꯥꯕꯤꯔꯄꯨꯅ ꯄꯨꯇꯥꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡꯗ ꯇꯥꯡ 15ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ 24ꯁꯨꯕ ꯏꯝꯐꯥꯜ ꯕꯨꯛ ꯐꯦꯌꯔ ꯉꯁꯤ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ Fishery Department na lepa ngagi mamaldagi tana miyamda nga makal kuding magpanghangadaba ngagi stall ama Sanjentong Fishery Office ta hanggokre. Amadi Ministry of Tourism ki Swadesh Darshan scheme ki makhada Manipur da tourist circuit lupa crore ahum henna changna sengbat kadawri. Pau Sandonong Pizari State Central Library Amadi Raja Ram Mohan Roy Library Foundation Kolkata na punna sinduna tha sigi tang 15dagi satharakiba 24suba Imphal Book Fair ngasi thau ground do loisinkhre loisinbagi thoramda Manipur Sarkar gi consultant Dr. R.K. Nimai Art and Culture gi Secretary K. Radha Kumar su saruk yaki Fair gi saruk ama oina tongan ba lairik kunrom phongkhibagi mathakta laiyakpa changdamnaba amadi saknairaba kaya unabagi thoram su pangthokki Handaki sahi asida angang amadi mahairoi singna larik leibagi chang chada yangkhai mamangdagi henki hairi Dr. R.K. Nimaina Manipurda angang singna pamba larik puthokpa yamna namely masi kokhanaba ikoi khudingmangna hotnasi lamdam asibu malemgi miyamda henna khanghanaba phurup khudingmakki yumlei kairegi matangda larik puthokpa tangai fade haiki Koina angang na paning balari angang lari pa bagi hebede sidi angang na paning balari orakanda angang na para akanda saura akanda semua dagi hebede sidi develop to ko dame nabi Manipur kita hojik bagi children ki books yata limited koina lai Manipur si ye ngore ke dia ko dai bang ni ID bagi number of publications per year for iba the number of writers maya kasi ye ngore bagi population ne bagi thura iba production ye ngore ke dia bagi na dai bang ni Art and Culture ki Secretary K. Radha Kumar na Manipur ki missing amasung pak chawbagi yengluragadi lairik fongbagi chang yamna wangle adubu quality ki chang di wangdri mamangda pangthokiba fair dagi handaki asina ahongba kaya leiki mathang sahida hena chawna pangthoknaba thaurang tawri masida miyam pumna makna mateng pangbiu haiki Marutagi cooperation system to bingaida ai kari boitai I should be a model. Na me the man criticize to me the man cannot be talk to the channel. Aduna virtually appears at the end of the talk to what more way to find out. Manipur Sarkar ki Fishery Department na lepa nga gi mamaldagi tana miyamda nga makhal khudingmak phanghanabagi pandamda nimit khudingi hanggadaba fish stall ama Sanjentong Fishery Office da Fishery ki Commissioner Nobat Disinang na ngasi hangdokre Fishery Department amadi Imphal West Fishermen Cooperative Federation anina khusam na dune stall asi hangbani tharom asida Director Fisheries K.H. Memza Additional Director David K. Simre District Fishery Officer Imphal East E. Sulosana Susaruyaki Director K.H. Memzana mamangda hana hanglambadagi amuk lepluraba daily fish stall asi ngasi dagidi miyamgi yenglaga makhatana leptana nga fangalagani haiki Commissioner Nobat Disinang na nga chabagi chang henganaraklaba matam asida asigumba stall ama hangdokpa sina miyamda mamal hong na phanganbatan natana ahingba atekpa nga chabagi khudong chaba piba ngamlagani haiki Yoni nga pudi puthoga mafam chaba si phangdaba sina khudong chadaba oire adu fishery gi department gi initiative digi aduga Madam Solosana gi initiative digi masigi mafam sida Hariba mafam sida stall se daily stall se hanglaga nasida lakpiu leibiu aduga miyam chabiu tonganba top Christmas kumsi se 2015 Christmas we halase Imphal West Fishermen Corporation Federation ki Secretary K. Nabasandrana miyamda organic oiba mawongda yokpanga sing phanghanaba anauba technology kaya sizinaduna Federation asigi makhada leiba ngami chamnga romga loinana punna thabak paikhatminaba haure ngasi hanglibe stall asida nungthilgi matamda miyamda nga phanghangadawriba si demand henna lairaklabadi ayuktagi hangduna phanghangani haiki hakchang phanabagidama mipum tingna paisa paiba paidaba punamakna leiba ngamjanaba khajitang maman handajana
सरकार के अप्रूव रेट की कितन हंधजना कोई योंजगे है से कोई नदगी मंगजरक्पा कोई फेडरेशन की मंगलानी निकता हेना मांग थाना संसंजरई अदुना कोइना समसमना कोई मलेशिया रोंगी कोई टेक्नोलॉजी अदि पॉन्ड मैनेजमेंट वाटर मैनेजमेंट की अदगिदी कोई मणिपुर की कोई स्टेट कोई ग्रीन मैन्योर की लेरिबा कोई ऑर्गेनिक वाटर मैनेजमेंट से तौरगा हेल्दी अखोई केमिकल फ्री तौनबा मोई खुसम नजरगा अखोई ऑर्गेनिक कन्ना मांग खोंग थांजनजरे मिनिस्ट्री ऑफ टूरिज्म की स्वादिष्ट दर्शन स्कीम की मखादा मणिपुर टूरिस्ट सर्किट सेमगतनबा लुपा करोड़ 3,53,974 कुन पैसा 52 की सेंफम कायथोकदा गवर्नर ऑफ मणिपुर अयाब पीख्रे थासिगी कुनमाथोदा गवर्नर की मिंग टूरिज्म की लिंक सेक्रेटरी थोखिबा ऑर्डर अमगी मतुंगिना हारिबा सेंफम असि मरुओइना इम्फाल मोइरांग अमदी खोंगजोम मोरेदा टूरिस्ट सर्किट सिंग सेमगतनबनी सेंफम असि मिनिस्ट्री ऑफ टूरिज्म ना सेंट्रल फाइनेंशियल असिस्टेंट ओइना चाही असिमकी नवेंबर 10 दा थोखिबा प्रोजेक्ट असिगी अपुनबा सेंफम ओइना लुपा करोड़ 3,38,9,3,930 की अपुनबा सेंफम अदुगी मथक्ता मखाताना अहेनबा सेंफम ओइना लुपा करोड़ 18,38,9,939 सुबना अनि पैसा हुंफुगी मनुंगदा हारिबा लुपा करोड़ 3,53,9,974 कुनगा पैसा 52 की सेंफम असि अहानबा इंस्टॉलमेंट की अनिसुब सेंथंग थादोरकपगी मखादनी सेंफम सिंह असि बिष्णुपुर डिस्ट्रिक्ट की निंगथौखोंग अमदी फुबालादा थौबाल डिस्ट्रिक्ट की खोंगजोम अमदी चांदेल डिस्ट्रिक्ट की मनुंग चलिबा मोरेदा टूरिस्ट सर्किट सेमगतनबा प्रोजेक्ट असिबु पाइखतकदौरिबा पीडब्ल्यूडी दा सेंफम सिंह असि सिन्नगदबनी हाइरी मणिपुर की तोंगान मफम मरीदा पाइखतकदौरिबा टूरिस्ट सर्किट सिंह असिदा मरुओइना इको टूरिस्ट हट फूड कोर्ट टूरिस्ट फैसिलिटेशन सेंटर वेस्ट मैनेजमेंट यूनिट हैंडलूम एंड हैंडीक्राफ्ट हट स्पा सेंटर सेमगतपा याउरी इम्फाल सिटी की मेजोर खुलदा ngarang numitang athengba pung 12 makhairom taba matamda sakti leiba bom ama pokhaikre thogdok aduda khamduna thamba karani amanga tathoki midi asokapan yahodre सिटी पुलिस स्टेशन दगी अवांगलोमदा मीटर 200 तमक चलग लेबम फम अदुदा सखंगदब सिंगना मतौ करमना शक्ति लेबा बोम अदु पोखाय हलमलिबनो हाइबा पुलिस न थिगतपा हौख्रे बोम पोखायबा अदुदा अमांगा ताथोख्रबा कारani अदुदी I-20 registration number MN01G1550 अमदी Celerio MN01S4755 नि थौदोक अदुदा का हेना अकाय तोइथोख्रबा I-20 कार अदुगी मनिंग थंगबा सरुक्ता बोम अदु पोखायकिबनी कार अदु सिकंदर साहा कौबा बिहारदगी हौजिकना मरिंगमै कबुइगी भारादा लेबा मियोय अमगिनी बोम पोखायबा अदुदा मनाक नकपदा लेबा युम अमदी दुकान गी मिंगसेल कयासु अकाय तोइथोखी अहिंग अथेंगबदा पोखायकिबा ओइबना मिसिमिना याहोद्रबसु शक्ति लेबा बोम ओइबना अकोइबदा लेबा मियोय सिंग मिपाइबा फाउनकी थौदोक असिगी मतांगदा पुलिसना केस अमा लौखतुना थिजिनबा हौखिबगा लोइनना ngasi ayuk forensic science की कांगबुसिंग याउना मखाताना थिजिनबगी थबक चथखरे कनाना करिगिदमक वोमदु पोखाय हनखिबनो हाइबा चपचाबा खंगबा ngamdri इम्फाल मनुंग अमदी मणिपुर की मियाम ngak senba ngamdrabadi center da mityang sangbinaba taksinbaga loinana bazar manung gi ngak senbagi thabak BSF natraga CRPF na oina thambinaba wakatlagani haina thangmaiban kendra gi MLA khumukjam joy kisna phongdokre ngarang मेजोर खुलदा बॉम्ब पखायखिबगी फिबम यंगसिनबा लाकपदा MLA ना पाउमिसिंगदा वाफम असि फोंदोखिबनी ngarang gi thaudok adubu yaningdaba फोंदोकपगा लोइनना थवोंग असि मिसिमिना थोकहनबा जथाबनी मेजोर खुलदा बॉम्ब पखायबगी थौदोक हंदक की असि थारगा हुमलक सुरे अदुबु गवर्नमेंट ना मियाम gi असोयांगम थोकतनबा थबक्ति अमता पाइखतपा ngamdre CCTV कैमरा लेबदा लुपा करोड़ कया थादखरबसु यादबा ngakta ओइरे बैटरी याद्रे हुरानख्रे हाइदुना लेथोक्तुना लेरे बैटरी यादबा ओइरबदी बाजार मनुंगी CCTV कैमरा गी बैटरी सिंग महाकना लेगे महाकी केंद्रगी मियाम अमदी मणिपुर गी मियाम मिसिमिना यावबा थौदोक थोहनबा यारोय सेंटर दा चपचाबा थबक लखतपिनबा तक्सिलगनी हाइकी CCTV supply to CCTV दुगी मागी genuineness what पे के नेम लोग जी थोले मैम से बैटरी हुरान बना आता ओइ रोय बैटरी हुरान में बैटरी याद बगे आई हेंग पुथोके बाजार मनु की बैटरी मैम आई लोई लेगे करी के दमकते CCTV सी यात्री बनोबो अदुगा तंगाई फदना मखोइना गवर्नमेंट सिना आगे आइगी थांबेमन के प्रजा की सेफ्टी मणिपुर प्रजा की अखोई की सेफ्टी सी यंगक्त्रगदी अखोई सुजी सी श्री राम मदब सी सुला लेदी अखोई मीटिंग मैम तौरुबनी और मसे अखोई यूनियन गवर्नमेंट से इरगा अखोई की लेरिबा मणिपुर की प्रजासिंग की ngak senaba अखोई लेरिबा अखोई यूनियन गवर्नमेंट मियंग चंगो अखोई बाजार एरिया सिंग से BSF नत्र CRP थमोय वफम बगु लाकनी
ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯕꯣꯝꯁꯦ ꯀꯌꯥꯝ ꯇꯣꯏꯅ ꯄꯣꯈꯥꯏꯍꯜꯂꯛꯀꯗꯧꯔꯤꯒꯦꯕ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯕꯣꯝ ꯄꯣꯈꯥꯏꯒꯤ ꯏꯕꯤꯗꯦꯟꯁ ꯑꯃꯁꯨ ꯄꯨꯊꯣꯛꯄ ꯉꯝꯗꯦ ꯃꯤ ꯑꯃ ꯐꯥꯔꯒ ꯕꯣꯝ ꯄꯣꯈꯥꯏꯕꯗ ꯆꯤꯡꯅꯕꯅ ꯍꯦꯛꯇ ꯍꯥꯏꯖꯤꯜꯂ ꯌꯥꯔꯣꯏ Kabui Mothers Association ki President Kakomlung Kamaina Thaudok adu matungda thokhandanaba government na cheksin thorang lokhatpiyu haiki. Ngasi ke tharaga mejo gonsinda ahumrak sure. Adu laibu paduna asi anade yawde. Aduna sarkar na asi gumba thoram se thaudo se thoktana bagi damakta matungda di yam cheksinna tawbiyu haise ayak na sarkar da haijeri. Amaromda MLA Joy Kisna Paumi Singh da PWD Planning Department na Tampakta Lairiba Kendra Singhi Chakwat Thaurangi Damak Lupa Crore Amamam Chingi Kendra Singhi Lupa Crore Amamakai Pirabasu Thangmaiban Amasung Thongju Kendragi Lupa Lak Yankai Khak Piba Asigi Matangda Union Minister Ram Madhavta ngasi khangan kre Kendragi Phangpham Thokpa Singh Soidana Pihannaba Khangan Lagani Haibagi Thajaba Pirakle Kendragi Phangpham Thokpa Chakthung Namduna Lawgani Haiki PWD na Planning Department na handak si akoy gi paisa kenda khuding me thadoi bele area na 1 crore aruga hill area na 1.5 crore masida da ai gi amasung ai kolik Sri Bishoji gi da lak yang kai ga khape ba Planning Department na thokpa paisa du works na kaktat pa ngambra sini yam ngai se sarkar si lebe wan thok leite ba Masimag ko Sri Ramadobji ka thamgre Ramadobji na akoy 1 crore da shuna ba bidadi koi finance minister ko leide go mis action lok ka ne assure tawre masi soida na akoy 1 crore shuna ba lawni order si thong the hill district 1.5 Belly district is hana haraga 1 crore is haine ba adu ko opposition pan ba BJP jan ba ga 50 lakh ni kanamba rule le yaw ge ba Manipur ki Governor V. Sanmuganathan na Manipur ki miyam maru oina Christian isilinaw singda Christmas ki yapapaujel pirakli. Malemda lairiba Christian khudingmaki khwaidagi maru oiba festival amani ngakpi haiba nungsiba amasung santigi paujel sandoklamba Jesus Christ ni Christian missionary singna mahai tampham sang analayang sang amadi miyoiba khunai gi thabak thauram kaya pak sanna paikhalakpabu governor na apenba fongdokli. Christmas kumhaina lakpada Chief Minister Okram Ibobina Manipur miya maru aina Christian dharma chatpa singda yapapaujel pirakli festival asina santi nungsi sanaba chawkhatpa nungaiba oirasanu hairi Christian lining chatpa singi khwaidagi chawba Christmas kumhaina lakpada maru aina lining asibu satpa miyamda MPCC ki president ju oiriba Deputy Chief Minister Gai Khangamna harau tayamba fongdokpa galoinana yapapaujel pirakli Kumay asina lakpada lamdam masida nungsi sanaba hatna sunaba yaudaba chakhong ngahongba purakpa oirasanu hairi Christmas kumhaina lakpada Communist Party of India CPI nasu Manipur gi miyamda yapapaujel piraduna Manipura khundaminariba furupcha sing nungai yaifaba henna nungsi sanaba amadi chawkhatpa purakpa oirasanu hairi December kunmanga Inglisingani tara mangagi Merry Christmas na lakpada lamdam asigi isilinaw pumna maki maphamda ing tappa tangdu laitana nungsi sanana laiminaba oirasanu haina RPF ki Minority Affairs ki Secretary MS Jackie Chiruna yapapaujel pirakli Loop asigi Department of Publicity Chief Bankim gi Cherol amada Lord Jesus Christ na malem asida taibang pan babu sembiriba mapu ibungogi yathang matung inna miyoiba khunai gi marakta khongdaraktuna miyoiba khunai bu achumba lambida lamjing na bagidamak mahaki senglaba paujelna miyoiba khunai asibu achumma rangi lambi takpiri Jesus Christ ki aroiba paujel di malem asida ing tappa nungsi chanana hingminaba haibasini Nungsibada akiba thoichat wangchat naba minamba aranba yaude maramaduna male masida ing tapna hingminanabagi khwaidagi athoiba lambi di mi amaga nungsinana hingminaba haibasini Jesus Christ ki paujelni taibang miyoibana sembiba mapubu nungsidrabadi isil inaw Ichan iche singbusu nungsiba ngamdabani taibang sembiba mapuna miyoiba aikhoibu achau pisak naidana nungsibagi paujelbu miyoiba khunaida piba lakiba Lord Jesus Christ na mahaki thaudang pangthoknabagi hotnabada cross da awaba kaya khangduna thawai thakibasi miyoiba khunaigi natrabara mahaki thawong asibu miyoiba khunaina tung illoidabagi maram karino maram asina iramdamgi tangdu laita draba haujiki oiriba phiba masida lamdam masida khundariba isilinaw khudingmaki maphamda Lord Jesus Christ na amaga nungsinana hingminaw haibadu tung inna nungsi sanana hingminarasi hairi Paugi marakthana tema break amatang laminasi Taram namu oksari
BJP की नेशनल जनरल सेक्रेटरी अमदी नॉर्थ ईस्ट स्टेट की कोऑर्डिनेटर राम माधव ना ngasi नुमिनी की खोंगसता इम्फाल थोंखरे महाक पार्टी की थबक अमा लाकपनि हाइबा नतना पाउमिसिंग हंगबा वहंग अमतगी पाउकुम पियु याखिदे ngasi nungthil pung 2:45 rom tabada इम्फाल दा थोंगलकिबा राम माधवपु BJP मणिपुर प्रदेश की प्रेसिडेंट TH चाउबा जनरल सेक्रेटरी M असनी कुमार MLA KH दोई किशन अमदी MLA TH बिस्वाजित याउना इम्फाल की एयरपोर्ट ओखी महाके खोंगसत असिगी मतंगदा पाउमिसिंगना ngasi फाउबदा BJP की यूनियन मिनिस्टरियल टीम याउना अतई BJP की लुसिंगबा कया मणिपुर लाकपा असिगी मतंगदा हौजिक करी पाइखतलबगे हाइना हंगबदा पाउकुम पियु याखिदे लोइनना स्टेट यूनिट की प्रेसिडेंट जो पाउकुम पिखिदे ISTV न्यूज ना फंगबा पाउगी मतुंगिना ngasi राम माधव का लोइनना BJP की अवांगबा थाकी मिफम पांगथोक्तुना BJP स्टेट यूनिट की मिखल याउना हिरम कया खन्नगदौरी हाइदी Manipur State Power Distribution Company Limited MSPDCL na Imphal manungda hauzik faubada prepaid meter listing khumudra manga activate tawduna mai piri punna Imphal manungda prepaid meter lak ama listing yankhai pannaba pandam thamli haina MSPDCL gi IED2 gi Deputy General Manager O Kartik na ngasi Manipur Press Club ta pangthokpa media sensitization gi thauramda phongdokre MSPDCL की सेंफम मखादा ई मिंगसेल न सिंधुना पांगथोकपा थौरम मदुदा IED4 की DGM L दिनेश कुमार कंपनी एससी की मैनेजर चंद्रमणि मीडिया की माइकईदगी टेलीग्राफ की इम्फाल कॉरेस्पोंडेंट खेलेन थोक्सोम अमदी ऑल इंडिया रेडियो इम्फाल की न्यूज एडिटर डॉक्टर ए इबोम सासु सरुक याकिबा थौरम मदुदा ओ कार्तिकना मखाताना हाइकिबदा नोंगमदा हौजिक पुंग कुंदगी तादना मई पीबा ngamle मसिदगी हेन्ना पीननबा पांदम थमली हाइकी over the community, they do the event rules, they have over them. The city, service sector, supply sector, the moment of 90 megawatt, right to the last month of 150 megawatt, रेलवे लाइन सेंबगी सोकलबा खुलगी लम मरनाई ओइना सेल लौथोकनबा होनरमी हाइबा वाहौदगी तमिंगलोंग डिस्ट्रिक्ट की मरांगचिंग पार्ट 3 की खुंजा सिंगना युमनी थुदेख्रे नौना सर्वे तौद्रबदी लंबी सेंबगी थबक थिंगजिलगनी हाइदी खुलगी खुनलाकपा नामरोनलुंग गोल्दा मैना फोंदोरकपदा हौखिबा नवेंबर 19 दा रेलवे ना सोखलबा लम ओनबा लाकपदा थोकुलुई गांगमई कौबा मियोय अमना खुलगी लम नते महाकी लमने हाइना येलकपदगी खना चैनबा थौदोक अमा थोखी नुमित अदुदगी महाक खुंदा लाखिदे खुंजा सिंगना दिसंबर 3 अमसुंग 10 दा मतम थादुना वारी साननबा हाइबदा लाक्तबदगी हौखिबा दिसंबर 19 दा खुंजा सिंगना महाकी युम थुदेकपगा मरी लेनना मरांगचिंग यूथ कमिटी की प्रेसिडेंट गोंगचालुंग पुलिस ना फाकी खुलगी चटनबी की मतुंगिना प्रेसिडेंट फाकीबगा मरी लेनना थोकुलुगी मयाम्बा गाइचामदिन गांगमईगी युमसु खुंजा सिंगना थुदेकी फाजिन किबा गोंगचालुंग हयेंग अयुक पुंग 9 फावगी मनुंगदा कंडीशन अमता यावदना थादोरक्त्रबदी थोकुलुईगी सागई पुमनामक खुंदगी तांथोकपदा नतना रेल लंबी सेंबसु थिंगजन्नबा वारेप लौरे हाइकी पासे हयेंग पुंग 9 की मनुंगदा थादोकत्रबदी आइन कंडीशन दा थादोकत्रबदी अखोय मरांगजिंग की मी सिंगसे हयेंग से पुंग 9 दगी रेलवे की थबक लोइनमक थिंगिनी मसिदा तौरबदी रेलवे मी सिंबुसो ठेक तौगिनी अखोय मरांगजिंग खुन मयामना असे वहाइसे अखोय खुन मयामगु ओरेमनी माओइस्टना रिम्सता थमलंबा अथिंगबा मतम खरगी ओइना कोमथोकले हाइरी लुप असिगी सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैतै की जेरोलमना लुपना थमगिबो वाफम रिम्स की माइकैदगी पाउचे सिंगदा सेंगदोरको वाफम तरामना वोई पाखुम अदुदा अपेन पेनदा कया लेरबसु इंक्वायरी कमिटी अमना क्वेश्चन लीक ओइखी अमदी ओइखिदे हाइना कुपना येंगसिले हाइबो वाफम अमा फोंगदोरकलिबसि इंक्वायरी कमिटीना मपुंग फाना अचुंबा पुथोकनबो होटनबदा मतेंग पांगबियो हाइबा वाफम अमा मियामदा थमलकपा असि लुपनै काय खुमनै इंक्वायरी कमिटी अदुगी रिपोर्ट अदु चुंबा अमसुंग लानबा हाइबदुदी रिपोर्ट अमा मियामदा थमलबा मतुंगदा लुपकी माइकैदगी वाफोंगदोक पिगनी हौजिक सेमलिबा इंक्वायरी कमिटी असिदा लुप असिना थाजबा थमद्रबसु रिम्स की माइकैदगी खोंगथांग अमा लौरकपना इंक्वायरी कमिटी की रिपोर्ट लुप असिना गाइफम थोई इंक्वायरी कमिटीना पुथोकलकपा फाइंडिंग अदुगी मतुंग इना लुप असिना करंबा फिरेप लौगदगे हाइबदु खन्नरबा मतुंगदा वारेप लौगनी मरम असिना लुपना एडमिनिस्ट्रेशन ब्लॉकता पब्लिक कर्फ्यू चथबा अमदी लाक्लिबा जनवरी 3 गी नोंमाइजिंग नुमित्ता चथगनी हाइना लेपलंबा जनरल स्ट्राइक अदु मतम खरगी ओइना येथोकले हाइदी
Uripok Kendragi Ward number Mangagi Manung Sanba Langol Ningthau Lekai gi lambi matam koina mari leinaba authority sing da taksinduna laklabasu sembi dabadagi lekai miyamna sel khainaraga ngasidagi JCB season aduna semjinba hokre lekai adugi hamum sunil koba miyoy amana fongdorakpada lekai asida leiriba miyoy sing asi chahi kun mangarong gi mamangdagi leirakpa kaya yauri ngasi fawba kendra asigi mantri oiba yauna mihut kaya thorakrabasu semjin bidabadagi lekai miyamna angamba sel khainaraga semjin bahobani lekai asibu hanna yengbidabada pende haiki lekai dagi angam pesa khasa puthonarka mission ya adu akoina hajinin budi akoi si inang nang na report kan wa number 5 municipality area da le ka sahi kun ga mai manga mu le ku sai da si bi kan ta bu se bi ning changbi da se akoi kitang koi gi lekai ki kan singna kitang ngai ta go hauje Moirang Kaithel Thong Hairaga Khangnaba Thanga Amadi Wangu Kumbi Yauna Atai District Sing Chatkadaba Thong Asi Ngasi Fawba Sarkar gi Mari Leinaba Singna Pakthok Chawthokna Sembi Dabadagi Hairiba Thong Phawduna Chatnaba Hotnabada Miyamna Khudong Zadaba Mayoknaba Galoinana Accident Thokpa Phawba Yaure Imphal Amadi Churasanpur Romdagi Lakpa Miyamna Kaibulamjau Loktak Pat Thanga Amadi Karangi Mafam Sing Yengba Lakpa Matamda Thong Asi Phawduna Chatlibani Thong asigi sarukta mi chathok chasin tawbada ka hena chinman badagi traffic police na control tawnaba hotnabada awaba khudong chadaba mayoknari mari leinaba singna athupa matamda mityeng changbiduna thong asi pakthok chawthoknaba hotnabiu hairi Uripok Tandonsana High School leiramba maphamda Ramkrishna Mission School gi primary thak ki session haunanaba ngasidagi application form thaba hokre Police na ngak senduna form thabagi thabak ayuktagi nungthil phawba chathaki tha asigi tang kunmapan phawba form amadi prospectus school asida fanghalli class 1 dagi 4 phawbagi oina form thaba asiga mari leinana mission asigi secretary Swami Naresh Chandrana ISTV news ta phongdorakpada lakliba December kontra da class 1 dagi 2 aduga class 3 dagi 4 phawbagina December kontra mathoida lottery otkani hairi Ahan ba oina primary thaki session hauraba matungda makha taba thabak sing paikhatnaba khotnagani mahairoi singda hena afaba education piba hena phaba citizen oihannaba yauna mahairoi singi character fajana ba khotnagani haiki So this Imphal will basically have 2 units, one unit in Babupara. It will be an Institute of Human Excellence, where we will have Institute of Languages, Institute of Computer Science, Institute of Free Coaching Center, Institute of Dance, Music, so many things. And we will have another unit in Christmas kumhaina lakpada UCM Amesco BJP Manipur Pradesh kada United Maitai and Pangal Organization amadi IJR South na miyamda yapapawjel pirakli lamdam asigi furupcha singi marakta leiramba pendaba asoiba aranba kalak yengthinaba amakpa wakhal amadi tangdu laitadraba pumnamak kumhaya sina lakpada mangkiba oirasnu hairi Health and Mind Immunity ki matangda Mangalam Center ama ngasi khurai thangjam lekai da hangdokre Thauramadu da center asigi chairman TH Sunil managing director TH Tarasan amadi S Binoy su saruyaki chairman TH Sunil na phongdoki bada center asida maruaina nauriba angang singda hakjang sajel jana lonchat amadi lo tambigani haiki Private school Taramathoi self help group singna damna sokhalaba Ukrul district ki Chadong village da leiba khunja singi damak Christmas kumhaiga mari leinana chananaba polam sing mateng pikre Mating pibagi thauramadu da Chadong village secretary MH Kahausang village chief Wungnauyo Kasar amadi atai miyoi kaya su saruk yaki Kahausang na phongdoki bada dam sabaya rei haina khunja singbu sarkar na uhan basi pende dam sabada athing balaite taubatabu khunja singi yaifanaba taubiyu haibani ising izauna mara moiduna hairiba mafam asida lau amadi mahai marong puthokpa ngamdabadagi chauna awaba mayoknare chakwa tharangi mingda praja singbu wahanba asi taubiganu English maga chamapan hubudra nipan da saba hokiba dam haujik phawba loisindaba asi nungaitaba phawi haiki Aduridi development purpose mi Leriba mayamdu bu wangham game natana heta mahoi punchi heta nemthaba habsidi chumoi adudi yaro habse akhuna le akoi se tawre ba tawro kanju government mahoi tawrok aduna uji se lambi sem adu do no akhuna have akhuna CM the RC minister a commissioner who produce a minister mayam se akhoi gi opposition papers file ja amamum thamlong
School Authority ki maikaidagi phongdorakpada Chadong Village ki awaba taraba khunjasingda angama mateng pibani masida cheng bag taranithoi alu bag manga thum amadi atai polam sing yauri makhatana angama mateng pangani haiki aman yamlaba ino pambi wahai pambi mayam sina kangga lepo se idi yamna sentiment somna mitegi bi dana habita forest authority singna ko horticulture authority singna masi yokat pangthok pani Manipur gi product sing se adubu tawdaba yadaba side amada pahalaga kariguma village kharadana yamna hena trouble people sti lanbra hena khalle habidi sarkar sina ngamdabadi leite Amarobda Comrem Union Manipur nasu Christmas kumhaina lakpada Manipur miyam maru aina Christian community singda yaifa paujel pirakli kumai asina Manipur da khundaminariba community singi marakta nungsi sanaba purakpa oirasnu hairi Manipur da mathau tauriba paumi singbu ngahak leitana UG sing natraga non state actor singna aki akhang pokhan bagi thawong Janata Dal United Manipur na condemn tawi hairi media fraternity da aki akhang pokhan ba haibasi yamna laibak thibani paumi singi ngak senna bagi damak Manipur sarkar na kari thabak paikhat labagi haiba wafam phongdorakli paumi sing da toina aki akhang pokhan baga mari leinana handakta Press Council of India na Manipur sarkar dagi white paper ama demand tauriba asigi matang dasu party asina saugali hairi Amaromda Christmas kumhai amadi anoba sahina lakpada Manipur gi miyamda nungai yaifaba amatta oiba amadi santi puraktuna chakhotpa purakpa oirasun hairi paugi marak thana tema break amuka hana taramna mu oksari tha asigi kunithoi numidangda gypsy amana thomlambadagi laikhidraba kharibam Bijen Kumar misigi matangda semkiba JSina ngasi pichu lampak chigong lema development club ki ground da wakan mifam chathakre JSC की कन्वेनर बिमोलाना गाड़ी मपू खुदक्ता पुथोक्तुना मतिक चाबा थबक लौखलु मरी लेनब सिंगना गाड़ी मपू पुथोक्त्रिबा फावबा असिब हक्चांग लौदना मियामगा लोइनना खोंगजंग संगसिनगनि हाइरि करिगुम्बा मखोइना हाइजि थीसु थीदना थीरे नत्रगम तौरे हाइना सुम दिले सुम तौर लेरगदि अखोय सिबछि लौखिरोय हाइना बेंगसि JSCना वाइसि लौरगा लेपचरि Jenims ki director Diben Laisram na mahakilanai paisa puthokuna Workers Union Manipur gidamak Workers Welfare Finance Investment ama ngasi haudokre ngasi Jenims ki conference hall da haudokhiba thauram aduda deputy director K Bono union ki president K Landosu sarukyaki Deben na phongdokhibada matam kayadagi lamtu lu nana thamnaba thabak tauriba union gi worker marfu mangada mahak masana lupa lak ani puthoktuna kanaba firibasi ahanba face ni senpham asina worker nipu mangada sendoi yaudana sel puthokpa yagani mahakna institute asigi director oidraba matam dasu worker singi damak pangba yaba mateng pangani haiki aina ai lejaba haidi ai mamjaba college ki taraf kai lataba aina director natradasu ai director si apni gichi sei mangana sei mangasi workanda ai professor na handle nei department da adumi matam hauga ai dumani support tawjani Visual effect concept ki matangda workshop ama lakliba December 19 da Manipur State Film Development Society da pangthok lagan haina ngasi Manipur Press Club da pangthokpa paugi mifam amada Television Cine Foundation ki member Bobina Phongdokre workshop asida film gi lamda thabak tawriba amadi class 10 dagi 12 fawgi mahairoi singju saruk yabiyu haiki Bihana Multimedia Mumbai gi Central Director Mahesh Raju Karkerana workshop asi maru oina skill leiraba Manipur gi naha singbu visual effect ki lamda hena kumang chauksina pandamda pangthokpani haiki Women's Development Association Singjamai Wangma Baigai Pati Laikai da nauna saba maira sang ama ngasi thokjom saitya brata kauba miyoi amana hangdoktuna miyamda khusinakre thauramadu da Women's Development Association gi president L Memsa yauna maira paibi kayana saruk yaki Kunayamabu afaba lambida lamjingbada maira paibi singi achauba thaudang lei haina saitebratana phongdokhi Manipur University Casual Contract Against Staff Association Kobal Loop ama semkre Loop asigi president na N Rajendra Vice President na TH Bimola Secretary General na S Rovindro Treasurer na W Sanjit Kumar amadi Joint Secretary na L Ragini Ratna amadi A Arun Kumari ni haidi hauzik sanabagi pau phangbigani Sanabagi pau boyai ning thaujamdagi ngasigi sanabagi pauda state level sepak takraw championship sai RC team A Tagel NYC Thawal Yasa team A Thawal amadi Yawa team A Singjamai
State 11 Men and Women Sepak Takraw Championship ki semi-final sangkre. Manipur Sepak Takraw Ad hoc Committee ki miyang makada Youth Athletics and Sepak Takraw Association Thawal na sinduna Thawal gi Yasta ground da nupi gi team tare na group ani thongna amadi nupa gi team tarani thoina group mari thongna khaidoktuna tha sigi tang kundagi satharakhiba Man and Women State 11 Sepak Takraw Championship ki ngasi sanakiba nupa masagi ahanba quarter final match ta SIRC team A takil na SWC team A Hiang Lambu set ani sino 21-18 21-14 da mighty ba pikre ani suba quarter final match ki sanakibada NYC Thawal na Yasta team B Thawal bu set ani ama 21-15 17-21 21-19 da mighty ba pikhi ahum suba quarter final match ki sanakibada Yasta team A Thawal na PUC Kairang bu set ani sino 21-12 21-12 da mighty ba pikre mari suba aroiba quarter final match ki sanakhibada Yawa team A Singjamaina SIRC team B Takelbu set ani sino 21-18 21-16 da mighty ba biduna semi final sangkhibani hayeng ahanba semi final match ta SIRC team A Takel amadi Yawa team A Singjamaiga sanagani ani suba semi final match ta NYC Thawal amadi Yasta team A Thawal ga sanagani Veteran Cricket Tarahumdai Suba Manipur Veteran Cricket Championship ki ngasi sanakiba match ta Kraw Khamnam Bazarna Model Club Team B Singha Makhabu run taramarida mighty ba pikre State amadi national gi thakta sanaramadagi potharaba sahi yamsilaglaba ahal loreba sing masama u phana matam sangna leinabagi pandamda Manipur Veteran Cricket Association sinduna tha sigi tang taruktagi team tarana group ani thokna khaidoktuna Langthawal Public Ground da sathariba tarahumdoi suba Manipur Veteran Cricket Tournament ki ngasi sanakiba match ta Kraw Khamnam Bazarna Model Club Team B Singha Makhabu run taramrida mighty ba pikre Kraw Khamnam Bazarna toss ngamduna ahanba innings ki batting tawbada apiba over kunthra da wicket ahum turaga run samaga humudra manga lokhi masigi pakhumda ani suba innings ki batting tawkhiba Model Club Team B Singha Makhana over kunthra da wicket mapal turaga run samaga humpumathoi khak loduna match asi mighty khibani match asida Kraw Khamnam Bazar gi sanaroi Rohindrona out oiduna ball samaga ahumda run sama loduna man of the match takhre tha sigi tang kuntereta IWBCC Imphal West amadi DSU Kwakathelga sanagani Second Plate Cricket Tournament Manipur Cricket Association sinduna Luang Sangbangi Luang Pokpa Cricket Stadium da sathariba Second Plate Cricket Tournament ki ngasi sanakiba match ta ESU Wangkhaina Force Khetri Gaubu run humudra mathoida mighty ba pikre ESU Wangkhaina toss ngamduna ahanba innings ki batting tawbada over kumapal ga ball anida wicket loina turaga run samaga kunthani thoi lokhi masigi pakhumda ani suba innings ki batting tawkhipa Force Khetrigauna over tarani palga ball marida wicket loina turaga run yankhai manga khak loduna match asi mighty khibani ngasi sanakiba match asida ESU Wangkhai gi sanaroi Shankarna wicket manga loduna man of the match takhre hayeng Napsa Kha Imphal amadi YWC Patsoiga sanagani State level polo Nongsupana Sagol Kangjai Lup Langjing Asobana Sinduna Langjing Asoba playground da team kulumdona tha sigi tang kundagi satharkhiba third trophy State 11 Open Polo Tournament ki ngasi sanakhiba match ta Singkhai Hunba Polo Club Team A Khurai Kongpalna Ex Polo Club Team A Wangkhaibu Panjal Mari Anida mighty ba pikre Singkhai Hunba Polo Club Team A Khurai Kongpal gi mai pakpagi gol mari du P Ojina ahanba chakrada Panjal ama ani suba chakrada Panjal ani punna Panjal ahum chanki atopa Panjal aduna TI Scoubuna ahanba chakrada chankhibani Ex Polo Club Team A Wangkhai gi Panjal ani adu N Pradip amadi Tolong Khombana ahum suba amadi mari suba chakrada chankhi ani suba match ki sanagadaba Ibodok Thangjing Polo Club Team A laktabadagi Manipur Police Sports Club na walk over laukhre hayeng ahanba match ta Khurai Polo Club amadi Nambun Mapan Polo Club ka sanagani ani suba match ta
nungchup pana sagol kangjelup team A langjing achouba amadi ex polo club team B wangkhai ga sanagani Ravi Chandra football M Ravi Chandra Trust Kyangwai na sinduna Kyangwai Ideal High School gi playground da team tarukna group Nepal thona khaidoktuna chathariba taret suba Star 11 M Ravi Chandra Memorial Open Football Tournament ki ngasi sanakhiba ahanba match da PFC Kyangwai na Hisu Thawalbu goal taret amada maithiba pikre PFC Kyangwai gi maipakpagi goal sing adu ajoina goal mari sankhi atopa goal ahum aduna Premjit Loken amadi Naubina Sankhibani Anisuba Merski Sanakibada YDFA Angthana FCK Mareng Khongbu Gol Ani Amada Maitiba Pikre YDFA Angthagi Maipapagi Gol Anidu KSIS Azit Amadi K Rokina Sankhi FCK Mareng Khongi Amata Ngaraba Gol Adu Anilna Sankhibani Ahum Suba Merski Sanakibada TSC High School na CYWA Singmairongbu goal taruk sinoda maitiba pikhi TSC High School gi goal singadu KS Rahul T Romeo amadi KSIS inauna goal ani sankhi Makhataba pau kharamu Nagaland Cricket Association na sinduna December kundagi kunithoi fawa Nagaland Cricket Stadium da chathakiba Manipur Nagaland amasung Upper Assam gi chahi kulumdoi makhagi one day triangular series da Manipur na runner up tare Nagaland na match animak mai paktuna winner oikre Rising Knowledge Club Khuyathong na sinduna Thangmeban Tombisna Girls High School ground da chathariba ahanba 4A side mini under 35 kg football tournament ki ngasi sanakiba ahanba match da TLTYDO na YIC bu taruk sinoda maithiba pikre ani suba match da young star na KMM bu golani amada thoikre January 13 dagi 30 fauba Acharya Nagarjuna University da pangthokadoriba All India Inter University Weightlifting Men and Women amasung Best Physique Men Tournament da Manipur University gi mahut sinanaba punna nupa nupi sanaroi 19 khangatkre khangalaba sanaroi sing December 13 nungthil pungani taba matamda Assistant Director of Sports Manipur University da report tawranaba khangali Bangalore da January anidagi tara fauba chathagadoriba humphumari suba Senior National Volleyball Championship da referee oinanaba International Volleyball Referee M Romeo khanlakle hairi Orissa da pangthokadoriba Sub Junior Under 14 Girls National Football Championship da Manipur team gi manager oina CH Kailani Janu amasung manager oina S Manitombi amfana khankhre Saknaraba hockey sanaroi Guru Aribam Basudev Saramana Laikidabada Manipur Hockey ki President KHH Thoibana chair loduna Kumalampak laiba Manipur Hockey Office ta awaba phongdokre Amaramda Hockey Manipur gi life member KH Arun Kumar amasung saknairaba hockey sanaroi Guru Aribam Basudev Saramana Laikidabada Hockey Manipur na awaba phongdokre Basudev Sarama ESU Wangkhaigi Hockey Sanaroi ama oina hauraktuna Manipur Hockey Association semlakpada achawa thodang lauraki Arun Kumar su Manipur da nupa amadi nupi ki hockey masana asibu chawkhatnanabu honabada chawna pangduna lakiba misakni ahalani asina laikidabana mensinba ngamlaroidaba hockey Manipur da lehauragani hairi Lakliba January ki tang kunipan dagi kuntramathoi phawba Tamil Nadu da pangthokadaba kunithoi suba National Thangta competition da saruk yanaba Manipur gi thangta sanaroi sing khananabagi namak lakliba December kuntra dagi January 18 phawba nimit kunmathoi ni chupna non residential thangta training camp yumnam huidrom da laiba Huyen Lalong Thangta Association Manipur gi sanglen da pangthoklagani hairi All Jiribam Sports Association na sinduna Jiribam Higher Secondary Playground da sathariba kunmanga suba KC Malik Memorial Football Tournament ki ngasi sanakiba match da Saijang Youth Club na LHYC bu goal ni palamada maitiba pikre Saijang gi goal sing adu Mungboy Punpi Kaiko Denlen Gidon Nana Chanki LHYC gi amatangaraba goal aduna Dominic Singsan na changibani Lakliba tang kunipanda Ichel Club Dibong amasung Jawmi Club Jiribam ga sanagani Ngasigi ay ngasagi pao ICR Laphel patagi phangba pao gi matungina ngasigi khwaidagi saba degree Celsius 2.2 ani
ख्वाइदगी इंबा डिग्री सेल्सियस अमदशमिक अनि नुचित यावबा इसिंग मनिलगी चांग अयुक्ता चादा मरफुनिथोय नुक्तिलदना चादा नुक्तितरेत नोंजुगी चांग नील Lisilakpada maru iba pau amukhanna. Tang tara mangadagi satharakiba kunmari suba Imphal Book Fair ngasi thau ground da lisinkre. Fishery Department na lepa ngagi mamaldagi tana miyamda nga makhal khudingmak phanghangadaba ngagi stolama Sanjentong Fishery Office da hangdokre. Amadi Ministry of Tourism ki Swadesh Darshan scheme ki makhada Manipur da tourist circuit lupa crore ahum hena changna sengbat kadawri. Nasigi oina di ISTV ni pizza ba pau matang asul jare midiyang tabiru punang po amukah na khurumjari.